ngasi phongkiba tongan tongan manipuri siphongsing amasung thokiba thawdo wathoksingi maroibi ipausing myamna thamjagi ahanbada kumja english singa magasani panga humdra dagi Churchandpur gi mapham kharada meitei sing khundarak labasu manipur lenga ki lo satnaramdre anisuba hakthengna paudam Churchandpur gi khunjama tasengna Churchandpur da lairakhiba meitei khoi kharadi angang oiringai da lairik tamba iphang phanglakide lairik tamba satpada kuki masasna onchilaga yamna toina phubi saibi maramsina school ika kanakide matam amada naga kuki khanakhiba matam adudagi makhoi punsinaduna poram yatpa hokrabani haujingna makhoi mapung phare haiduna meitei do onsinduna makhoi gi demand phangnaba honarakpani handaki matang asida yade haiba makhanganduna tungda amuk hawraktana wasap saba phirep lobu mathau tai herki magna makha tan hai kuki singna manipur gi mapanda makhoi minority tribal singbu meiteina namthabiri haina lana propaganda tawbani adubu tasengna yenglurabadi Churchandpur gi imphal da mayum hongkiba kuki sing Churchandpur da lakpa matamda aikhoi meitei da onsinduna nakhoibu leiba nungairibra aikhoi di imphal da hena nungaire hairakhibani imphal da di makhoi yamna sep oina lei haina phawbu hairaki Churchandpur da kuina lairaklaba singdi kharabu phare imphal da di lakpa meitei masa singdi numidang yauksilakpada maning tamna satpa ngamde thawdo asi handaki irang asigi mamangi warini kuki sing da natana police na phawbo handaki thawdokta aikhoida onsinduna nomoi kaplakhibani amasu meitei masa sing thawai da hinghauna ba haiduna Assam Rifles ki kemna sangjapam lauduna lairaba phawboda kuki sing sangsilaktuna thangna thinba yauna phubu saiba phawbu taraki haidi kumja english singa magasama panga humdraga mathuidigi aikoina lasarakhiba ibudau maikei ngakpagi laisang mai thadokhiba adumakti isagi yum mai thakibadigi hena thamoi shu ihaiduna maki yumdu paka building oibanina bomna thugai bikhibani aduga bulldozer sizinaduna temkhaihibani hairaki adumenamak masigi laman mahana khumba ngamdrabasu ibudauna sanbiduna ai yumda kona huran bisanglakpa kuki amadi yumgi ate akai nanduna sikhi masimak makhoida piba sairangni khanduna penthok sare hairaki irang marakta thagalakpa video amada maki nongmai honba dukan lut tawkhiba sisu yauraki khudakta police station chatuna complaint tawnaba June 2 da join tawraba ASP Karthik Maladigi manata sakhi OC leramdabadagi complaint application ama pisilaga receipt tawbiyu hairubada ASP na yarakhidi kona CCTV footage ubadagi ahanba huran masanglakpa singadu achumda yawba volunteer singna haipa masakhangkhibani anirak subada angauba car amada lakpa nupa amasum nupi kharanasu aigi dukandagi nungmai singhuranki aduga thawai hingnabagi damak police station sensiluba ima evel amasum nupi angangsing police na sangalakide irang hawkhiba me ahungi mathangi numitki ayuk pung 9 muk tarakpa duwaida sendokpa ngamhodana asok ana kaya ama lehauribasing lathokpinaba SP da haijarubada yarakhide se minister da haiduna telephone tawhanbada SP masana lawbikhite yumda lehauba license gun fawa lauthukloge haibada ayaba pikhide mak masagi makokta nungmaina namduna heart ki tarakpadagi yamna wana nan thoraktuna okona lotlaba matungda kuki sing sakhiba ngairaga police station sensinuna chief minister telephone tawduna security thabirangna ba haijakhibani hari chief minister nasu security thakrabani yoroklagani section layo harakhi dubu phana kuina security sing yorokhide hauji kuki paiti amasu marsingna makhoi masilgi maraktasu operational area demarcation tawne kuki gi area na phagaksau Kangbai aduwaidagina Churchandpur gi lighthouse ki thong phawbani masigi mathakta lairiba khumujama meitei lekai yauna meitei gi lekai singna paitega margi gi maphamni khumujama meitei lekai gi yumsing mai thabasi paitei singna thabani thabaksida kulai paiba militant sing khakta natana mahogi ningthau sing phawbu yaw heraki irangsid laikhidraba miyoi singi masing kanana thigadawri haina su hangladuna laikhidraba mitei singi masing karamna puthokani mawangda ILP gi matangda makhoigi miyoi mapan laikhide haibadusu loina martyr su henki asingmadi ayamana yungorg accident tawba masum huran masangmadu siban ayamane hairi mak masadi lead machine amasum welding machine sizinaduna yamna wana haujarkhibani matamdudadi ayetpa amata pirakhide du haujik Lusai hardware association athingba pire maramsina meitei sing ani thokpi tawragumsi aikhoi puna laiminabigi aset pirep lauminarasi natrabadi ngasina kukina attack tawraga mathangda kanana tawrakani haiba ngamde haidi kuki singna mi hatpa yumai thaduna talakpa aduga somdana mangbyaba manglaba matungna peace committee semlakpasi yaningdi hairaduna haujiksu meiteina lan tawdri sumnatagi masa ngapthokpa khaktani haidi
meitei singna singtam haibagi mohutta apunma manipur haibana hena phagani singamasum tam khaidoknagumsi manipur gi gelhawngei gi puari asi makhoidusu khanganba yamna mathau tari makhoina makhoigi marol semjenba puari sing tamduna leiri apunma manipur gi horapum gi puari makhoigi hagolakliba na singna su tamanduna khangadabani hauji aikoi nongmaina kaptuna masum yumai thaduna talaklabasu aikoi di mafam aduda pokpanina soidana hankigani makoina phana hairagasu aikoina hekta yagadaba nate heraki khulai paibisingna paidaba misamda onsinduna nongmai kapsinba amasum hatpa tuppa yauna yumai thabana singmasi democracy satpa amasum rule of law laibak sanadi masidi terrorist ki khamthenglaba thawongni me ahumdagi satharakiba Myanmar gi sin ko ki militant singa kusamnaduna ko ki militant singna landarakpada maral laijadaba misam kya gi punsi mangkhre miyai lising yang kai henbana mayu makai leitaduna kuntak lan shiraga lanjenarakpa numit nifuni sujalakle masido unanimous state lenga nasu lephan mangamdre pambai leijadraba misam sing tangdu leitana hingma ngamdre semlagliba peace committee da governor na lusinglaga asoba phamnaiba minister MLA proof singi CSO political party singi lusingba sing educationalist amadi academicians kya su yawre aduba peace committee high divisi leiba amaga lan tawnaba state manungda furup amaga gi marakta hana sunaba matamda semlaga wakal tana handuna tung koina amu hana thoktana ba asumba lambi da ingtappa hanjin halakpaduni hairaduna hauji thokliba irang asidi kanglupi irang natte mitai ga koki ga hana sunaba natte India amasum Manipur laingak na koki khulai pai group kharaga su tawnaraga Myanmar gi militant singa punsilaga koki militant singna misam landarakpani hairaki Sugi ground rule thugairaga phongna thuloktuna landarakpada India amasum Manipur laingak na kari su tawba ngamdraga peace committee na nomai paiduna misam haliba sugi koki militant singa duda kari hairugodoribano hanaki peace committee asina sugi militant sing makoigi designated camp sing lehenba ngamgadoribra natragana su handu hanba ngamgadra hanaki loinana mapanigi changnakliba sin koki militant sing kanana control tawgadoribano hanaki punama matamsana India lengakna sugi koki militant singbu lakshilamlabadi amasu mapandagi changlakpa militant sing Manipur gi laimaidigi tanthoklamlabadi asuk sauna misi mina thoklamba koki MLA taragi separate administration adudi Indian constitution gi matungina khudakta law gi mating lauduna step lakhotlamma yarabani heraki maramasna sugi but singamasum Myanmar gi sin koki militant singasi loisindriba makai lana si loibenairoi adubo haujuk kyam kuina India langakna but sejina khagedoribigi haibasi awaba mayoknaraba miyamgi asobo wahang heraki se minister na Manipur bu drug amasu mitoptagi kangani haibi khibadu hongpham setna lepiduna soidana ngamoibiu aikhoisu iramnum kanabugidamakta hongpham setna lepsari tunglamsatki arangba Manipur amagidamak thawai faw thadokani hain awaba taraba lanjenariba miyoisingnasu thamoisingna phungdoknaraki loinana Assam gi minister na Manipur laklamlaga CSO sing kharaga unaramlaga matungdu Guwahati de sugi lusingba singa unakre haina sutare aikhoigi Manipur manungi oiba wathokta Assam gi minister na kari tawgadoribano hangladuna mangna su handuhanba ngamgadra natragana militant singbu designated camp singda lengdana lehanma ngamgadra haibisu yengkhiba tari haina phungdoknarakhianasu paustus makatarakli amaromdana nongmai lising amaga nifu phangma ngamle advisor haukiba pung kunga marigi manungna tengnaw palam sum Impal East district singdagi nongmai taraga manga masum nongai maru humpugumdoi phangma ngamkhibaga loinana hauju phawada punna nongmai lising amaga nifu nongmai maru lising taraga humdoi ga satruka ama masum tongan mamakal gi bom saniga kuntra phangma ngamle haina Manipur government ki security advisor Kuldip Singhana phongdorakli Impal West, Impal East, Thawbal amasum Bisnupur district singda pung taraga manga curfew komthokli Kaksinga amasum Fairjol district singda pung taraga nithi amasum Thangna singi district singda pung nipana tara phab curfew komthokli atopa singi district taruk tari curfew leiti haina sirolamada Kuldip Singhana makatarakli NH 37 da tangai fadana sangba polam sing putok pusin tauri Impal yawudaba mal yawba gari saniga yankai ga homdai jirim thadokre Impal yawudaba mal yawba gari samaga mawdraga mathoi none thadokre amasum jiribam yawudaba ahangba gari sahunga hopfunga mathoi Impal West ki kathil manbi thadokre hadi Ngarang June Taragani to Manipur ki governor na Churchandpur amasum Bisnupur district singda leiba relief camp sing gengsin kre amasum mafamdura leiba miyoi singa wari watai tawkibaga loinana governor na makha na Churchandpur amasum Bisnupur gi CSO singa loinana meeting sing chu pangthokre haina Kuldip Singhana makha tarakli ngasi ayuk pung 13 tabada set minister na share lawraga SP singa amasum OC singa loinana video conference meeting ama pangthokre hari khodong thiningai oiba mafam sing
seniors officials in the Yangsin Krem sum kem tawdun lady khudung thning over mapam punamakta security gi akan matharang sing lokale makata na state asigi mapam kyar state namasum central forcing apun batimna combing operation sing kan khatle haiba wafam security advisor na thamli state asigi minister sing amasum MLA sing state asigi tongan ba mapam sing yengsili amasum miyam amasum civil society organization sing unaduna santi amasum tangta ba purangna ba apul tawri security force sing nasu makoi area domination petrol mathau sing dagi hendoktuna CSO sing tuan village sing village head sing loinana meeting sing pangthok loinana santi amasum tangta lehana ba apul tawri haina school dip singana phongdorakli serak sida tenopal district ki manung sanba imphal morelami ki more yoramdai da lei all pamka tainana leiba Sikkim Beng da leiba yuma madagi more police amasum manga su asam rifles ki apun batimna ngarang ayuk thi humi gi thabak sa thabad sukulai yauna polam kaya fakre fagalaba polam singa dudi country made pipe launcher manga country made nongmayama bor taragani thogi nongmayama semdoklaba borgan ani bor taragani thogi maru kuntra explosive black powder kg mari sodium nitrate white powder kg manga masakhang daba angobu masugi tablet yawa betel kuntra mari kg 6.8 khaw asoba ama masa ama charger yawa Motorola set ani amasum country made pipe launcher gi raw material singni haiden spokes na makatana spungdorakli amaromdana Eastern Express tagi lakosaraga train accident thokpagidi Modi na sarugya baduga state sidana furup masel hana halaga thamba miyamna pendi henjil laglabadi NRC satna halohana lawramadagi pre-merger status hanjil halohana lawrakloi haningai leite yamkal Hauzik thokliba kanglok irang asidana India gi Prime Minister na hanna yengdraga train gari ama accident tawbagidi Modi na khudak satuna sruyakhi adu state sida thokliba irang asidana masel hana suna hanna thamba haibasi malem gi miana penfam tokti haina yelhomi kan malup yemkal Manipur sirom phongdorakli solution hai Manipur da khundaminari ba yelhomi punamang na amadi club organization association amadi maira paibi lup khudimagna haurakliba refugee kuki terrorist singi lanasi amatu oina thengnaminasi loinana karigumba miyamgi apamki mayukta India amadi Manipur lengana warep lawraklabadi makhal makha kya gi khongjang sing gemkal Manipurna miyamga loinana lep pahanba leitana sangsinana sem saba loire democracy satpa leiba amani habiki sabsabe election tawdun MP MLA na singba miyamgi mihut khanduna yam english leijaramba iramda Manipur adubu democracy gi marumda miramdagi sangsilakpa refugee kuki terrorist na samjaraba meitei singi yummai thaduna madi miyoi kya amana hatpa naiba asiguma tamthiraba thawong singasi refugee kuki terrorist na thuwanbani khangna karigumada miyamgi apamgi mayukta India amadi Manipur lengana warep lawraklabadi loijing loya singa tamyada saklamba mai singadu imphal mayol loina salakpa yaide meitei singda miramdagi lakpa mito kuki terrorist singna landara pada Indian Army na lan pangsinba meitei singna isang thukchana bu khut hanana bu honabada kuki terrorist singbu Indian Army singna ngaktuna thamagi thawong singasi karamba makalgi India lenga ki politics no haina hangladuna masana masagi leipak ngak thokna ba leidiba Indian Army singna miramdagi sangsilakba kuki terrorist singi mateng pangnaduna leibigi maramna karigi no haina so hangladuna Hauzik Indian Army singna satharakli ba thawong singasi di Manipur si India gi phipa nungda leitabagum no hale meitei singasi India ni Indian Army singna meitei singi mateng pangpam thoktabra haina sirol sinanglakli yumai sakpagi amasung khunja sung sibigi compensation pibasina aikhoigi miyamna pelamgadra haibasi lengangna khangpam thuhi khutta maira paidana wokat mifam famdana wokat khongjan satuna human chain semdana nungju nungsa maraksida lami sorokta hingja hektuna numit nifuga mathoini supna awaba khangni basi phawba India lengangna hanna yengde haidena su paus ta makatana phongdorakli makasa tharakoina to pawmna goltabi Monezang village da kuki lalhawu singna bunker sajilaklabaju central force sing yengduna leiba pende victim khulngang na balakpa central force sing handokpi kro aikogi khul isana ngaksarage goltabi Monezang village da kuki khulai paiba miyoi singna tuan ma makhoi goiba bunker kya sajilakpada khulngang na balakpi central force na yengduna leire bunker sari mafamda sangbada su mafamdura duty tawriba central force na sangandre haina kuki lalhawu singna yummai thadokpikibadagi wabana haka lauraba goltabi dagi P Rajesh ko victim amana pauksi ista phungdurakli kuki lalhawu singna goltagi Monezang nauna bunker sajilakli haibigi pauta abagi pauksi isina satuna yenglubada victim oiraba Rajesh na pauksi ista makhatana hai
खुलसिगी युमसिंग अदु हौखिबा मेगी साइसिंग कुनगनि पांदा कुकी ललबुसिंगना माइना तुमना थादोकपगा लोइना नोमै राउंड क्यासु कापखिबनि मदुना मरम ओइरगा खुल अदुदा लैबा मियाम मथवाइ हिंगनबा खुल थादोकलगा लंजेनखि थाउदो अदु थोखरबा मतुंग सेंट्रल फोर्स लाक्लबनिना अखोइ मै चाख्रबा युमसिंग येंगबा पोस्टै लखोकनबा संगी हाइरबसु सेंट्रल फोर्स सिंगना याखिदि अखोइदि लायरदना मणिपुर पुलिस फाव संगनखिदि आइखि हौजिक लैरिबा सेंट्रल फोर्स सिंग सब मानब मियेंगदा येंगहनिंगि कुकी सिंगना मखोइगी खुल संगन लैबा याबा खुलाई पाइबसिंग संगनबा अदुगा तोवान तोवान मफम क्यादा मखोइगी बंकर साबसना सिंग क्या तोहनबा यारि अदुगा अखोइने इसागी युमना संजगे हाइबदि अयाबा पिबिदे मरमसुना मफम असिदा लैरिबा सेंट्रल सिक्योरिटी फोर्स सिंग थाजने ओइदरे नखोइ हंदोख्रो इसाने इसागी खुलंगा सरगाखि माना मखा तना हाय हौखिबा मे अहुंगी थोअनिंदबा थाउदो अदुगी मतुंग मे मरिदा खुलसिगी अकोइबदा लाइमिनरिबा कुकी इसलिनाउ सिंगी मरक्तगी मखोइगी खुलगी मकोक थोंबा मियोइसिंग लाक्तुना अखोइदी खुल असिदा हानगुम नुंसी चानना लाइमिनरसी हाइनबगिदमक अखोइगी गोलताबी खुल असिदा लाखि मदुगी मतुंग लमलाई एसीगी एमएलए याउना येंगपोकपिदा लैबा एआर गी केम तोवान तोवान खुलगी मरुएबा मियोइसिंगसु पुना वरि सानादुना थोअनिंदबा थाउदोक थोक्तनाबा यानाबसु लैख्रबनायखि मदुगी मतुंग मे मापन्ना कुकी खरना खुलगी मताइद लैबा युमै थाकी मदुदसु कुकी इसलिनाउ खरगी मैकेदिगी मै थारिबदु ngaukshinaba खरना तौबनी अखोइना फारे नखोइना पिनिंगबु सैराक पियु हाइबा फावबा लैख्रे मखा तरकपदा खुलाई पाइप कुकी सिंग मनम मनम लक्सिनबदगी मियाम मिहुल सेंखतनदुना अयुक नुंथिल लैरबसु नुमिदांगी मतमददि सफगदबा मफमदा थाइदोकलगा लैनखि अदुगा खंगौदना मे कुनगनि पान खुलाई पाइप सिंगना गोलताबी मोनेजंग खुलद तारिबा मीतेगी युमसिंग तुमना मै थरखिबने हाइदि तुंगदा खुल अदुंगाना सेंट्रल फोर्सिंग लाक्लबसु कुकी ललबुसिंगना खुल अदुदा बंकर क्या सजिलकपदा येंगदुना लैबा पेंदे हाइकेनसु पाउसना मखाताना फोंदोरकली अमरोमदन हाइरोकी मियामने एआर तानख्रे केम क्वेश्चन थमलुरे थौबाल डिस्ट्रिक्ट की फुंद्रैद लैब कुंथ्रागतरे सुबह असम राइफल्स की बटालियन एआर पर्सनल खरा थुलगा हाइरोक तमना लाकपदा हाइरोकी मसिंग यामलबा मियामना तानख्रे लान मर असिदा मरम चादना खुलक असम राइफल्स थाजिलकपा अदुदा कोइसाउनरबा मियामना फुंद्रैगी एमआर बटालियन थोमजिन्दुना कोइसिलगा थमखि मियामना अकी अखंग पीरिबा एआर पर्सनल सिंग अदु सेराक पियो हाइनसु तक्सिनख्रे थाउदोक थोकफमदगी फंगो पाउनाय ngase युपुंग 13 रोम तरकपा दुवाइद फुंद्रैद लैब कुंथ्रागतरे सुबह असम राइफल्स की नुपी पर्सनल मरी यावबा पुना एआर पर्सनल कुनगा मंगाना नोमई पाइरगा लबुक फाउदुना हाइरोक एआर गी एरिया ऑपरेशन नि हाइदुना लाखि लबुकता लौ सुरम हाइरोक मियोइसिंगना हाइरोक आर्मी संगनबा सेम साबद उरकपदगी पाउ मथंग मथंग पिनरखि मदुगी मतुंग हाइरोक मसिंग यामलबा नुपा नुपी सिंगना थोलकपा फुंद्रै खोंजोमदगी हाइरोक ताबा याबा लम्बी सिंगदा थटलगा लैनखि फिबम अदुदा एआर पर्सनल सिंग अदु मनिंग हंदुना चेनखिबक लोइनना बटालियन मनुंग चेनखिबने हाइदि मियामना मखोइबु तानबक लोइनना बटालियन तमना थोमजिलगा क्वेश्चनखि नोंसुप थंगबा गेट ममांग मियामद पुनखि तुंगदा वांगजिंग खोंजोम अमसुम लांगथेलगी खुंजा सिंगसु थोलक्तुना गेट तमना थोमजिलखि तंजादुदा थौबाल डिस्ट्रिक्ट की पुलिस की मसिंग यामलबु पुलिस सिंगसु लालगा मियाम इरांग अदु फाथना बोनखि तुंगदा एसपी थौबालगा पाउ फाउनरबा मतुंगना मखाताना बटालियन दिगी एआर पर्सनल सिंग थोलरोय हाइबगी थाजबा पीबिदगी मियाम इरांग अदु नेमतखि मरासिदा हाइरोकी क्लब कुनगा मरिगी अपुनबा एपेक्स बुदिगी माइकेदिगी कुंथ्रागतरे सुबा एआर बटालियंस असिदा कुकी सिंग यावरबरा हाइबगी सिंगनबा लैरि मियामगी इहौ लाक्त्रिङैदा लैंगाना मियामगी इहुल खंगना पेखतफम थोकपा थाबक सिंग पेखतलो हाइदि नकला मरमना खोंजोंग सर्कल मैरा पाइबी फोरम डिस्ट्रिक्ट असिदगी असम राइफल्स लाथो हाइना थौबाल की डीसीएम एसपी दा मेमोरेंडम पिसिनख्रे फोरम असिगी मकोक थोंबा थौमी मंगाना खुये पीदुना पिसिनखिब मेमोरेंडम अदुदा हाइ था असिगी अमदा एसपी थौबालना मियामना कुंथ्रागतरे सु एआर की पर्सनल सिंग अमता मपाना थोकअलोय हाइना थाजबा मा पिखिबा दुंगा सिनुमिजुंगबा मतुंग पुंग 12 मखाइरम ताबा दुवाइदा हाइरोक तमना एआर की पर्सनल मयाम अम संगसलखि हाइरिबा थौदो सि मियामना थाजबा मंगनबगा लोइना अकीबा मदि लाइफ सिक्योरिटी थाजब मंगनबग लोइनना अकीब अमदी लाइफ सिक्योरिटी थाजदब ओहली मसिदसु नतना ngasi जून 13 की ममांगदस एआर की पर्सनल सिंग असि लोना क्यार थोखरे असिगुंबा असोइबसि मथंगदा थोलकप मतमदा डिस्ट्रिक्ट असि मकोक थोंग सिंगना सबसाना दायित्व पुगदबने कुंथ्रागतरे सुबह असम राइफल असि मियामगे मेयक लैबा थमोय सेंदब सिक्योरिटी फोर्स ने मरमदुना कुंथ्रागतरे सु असम राइफल्स असि मफम असिदगी थुना लौटोपिनबा सिनबियु मसिमक थबकता थुना ओथोक्त्रबदे अकन मखोंजंग संगसिनगने एमस कुंथ्रागतरे सुबह असम राइफल्स असि मतम सुपदा कुकी मान मियोइसिंग पुथोक्तुना मियामद ओहल्ली दुगा नुपी यावबो टीम अमसुंग असि पुथोरई
ꯃꯈꯣꯏꯕꯨ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯕꯤꯌꯨ 39 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯁꯤ ꯂꯣꯟꯅ ꯊꯣꯛꯄꯒꯤ ꯍꯩꯅꯕꯤ ꯂꯩꯕꯅ ꯃꯈꯣꯏꯒꯤ ꯊꯣꯛꯐꯝ ꯒꯦꯠꯇ ꯑꯩꯈꯣꯏꯅ ꯁꯪꯕ ꯍꯧꯔꯒꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯤ ARC ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯊꯅꯤꯛ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯂꯤ ꯍꯥꯏꯕ ꯃꯤꯌꯥꯝꯅ ꯈꯪꯅꯔꯦ ꯑꯇꯣꯞꯄꯗ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯐꯤꯁꯔꯁꯤꯡꯅ 39 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯣꯊꯣꯔꯤꯇꯤꯗ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯗꯤ 39 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯁꯤ ꯀꯦꯝꯞꯇꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇꯕ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯣꯡꯗꯣꯛꯈꯤꯕ ꯑꯇꯣꯞꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯥꯏꯕꯗꯤ BSF ꯑꯣꯏꯅ ꯂꯩꯍꯟꯕꯤꯌꯨ ꯃꯊꯛꯇ ꯄꯟꯖꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯅꯕ ꯈꯪꯍꯟꯖꯔꯤ ꯍꯥꯏꯅꯁꯨ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤꯗ ꯄꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ